ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯀꯤꯌꯥꯝꯕ ꯀꯧꯕ ꯅꯤꯡꯊꯧ ꯑꯃꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯀꯤꯌꯥꯝꯕꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯖꯂꯦꯝꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯂꯥꯏꯖꯂꯦꯝꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯀꯤꯌꯥꯝꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯂꯥꯏꯖꯂꯦꯝꯕꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯀꯤꯌꯥꯝꯕ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯦꯟꯅ ꯂꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖꯂꯦꯝꯕꯤꯅ ꯍꯥꯏꯔꯤꯕ ꯃꯈꯩꯁꯨ ꯅꯤꯡꯊꯧꯅ ꯌꯥꯔꯝꯃꯤ꯫ ꯂꯥꯏꯖꯂꯦꯝꯕꯤꯅꯕꯨ ꯍꯥꯏꯔꯕꯗꯤ ꯁꯤꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯤꯔꯝꯗꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧꯕꯨ ꯎꯅꯕ ꯃꯤ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒ ꯎꯅꯕ ꯁꯨꯛꯐꯪ ꯍꯦꯛ ꯐꯪꯂꯝꯗꯦ꯫ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅꯁꯨ ꯀꯤꯌꯥꯝꯕ ꯅꯤꯡꯊꯧ ꯑꯁꯤ ꯅꯨꯄꯤꯅ ꯉꯝꯕ ꯅꯤꯡꯊꯧꯅꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯃꯇꯥꯡꯗ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧꯒ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨꯒ ꯋꯥ ꯈꯟꯅꯔꯝꯃꯤ꯫ ꯐꯝꯅꯥꯏꯕ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯅꯤꯡꯊꯧ, ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯁꯤꯗꯤ ꯅꯣꯡ ꯃꯔꯥꯡ ꯀꯥꯏꯅ ꯇꯥꯗꯕꯅ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯠ ꯇꯨꯔꯦꯜꯁꯤꯡꯁꯦ ꯏꯁꯤꯡ ꯂꯣꯏꯅ ꯀꯪꯂꯦ꯫ ꯄꯥꯠ ꯇꯨꯔꯦꯜꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯈꯔ ꯑꯁꯤꯅꯗꯤ ꯆꯍꯤ ꯑꯁꯤꯃ ꯁꯤꯖꯤꯟꯅꯕ ꯀꯣꯟꯅꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯏꯁꯤꯡ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯧ ꯎꯕ, ꯏꯪꯈꯣꯜ ꯀꯣꯏꯕꯁꯨ ꯌꯥꯅꯗ꯭ꯔꯦ꯫ ꯀꯔꯝ ꯇꯧꯁꯤꯒꯦ ꯏꯅꯤꯡꯊꯧ?" "ꯀꯔꯤꯕꯨ ꯇꯧꯒꯅꯤ ꯍꯥꯏꯒꯦ ꯐꯝꯅꯥꯏꯕ? ꯅꯣꯡ ꯇꯥꯕ ꯉꯥꯏꯕ ꯇꯥꯕꯅꯤꯅꯦ." "ꯏꯅꯤꯡꯊꯧ, ꯅꯣꯡ ꯇꯥꯒꯗꯕꯗꯤ ꯃꯇꯝ ꯌꯥꯝꯅ ꯋꯥꯠꯂꯤꯗꯣ꯫ ꯊꯥ ꯑꯃ ꯑꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯄꯥꯠ ꯇꯨꯔꯦꯜꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯄꯨꯝꯕ ꯂꯣꯏꯅ ꯀꯪꯂꯒꯅꯤ꯫ ꯑꯗꯨꯅ ꯏꯅꯤꯡꯊꯧ, ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯁꯦꯜ ꯄꯤꯗꯨꯅ ꯏꯁꯤꯡ ꯈꯔ ꯂꯧꯍꯧꯅꯕ ꯇꯧꯁꯤ." "ꯍꯩ, ꯀꯔꯤꯒꯤ ꯁꯦꯜ ꯇꯤꯡꯅ ꯏꯁꯤꯡ ꯂꯩꯒꯅꯤ? ꯍꯧꯖꯤꯛ ꯄꯥꯠ ꯇꯨꯔꯦꯜꯗ ꯌꯥꯎꯔꯤꯕ ꯈꯔ ꯑꯗꯣ ꯑꯗꯨꯝ ꯂꯤꯛꯅ ꯁꯤꯖꯤꯟꯅꯔꯒ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯃꯁꯦ ꯀꯣꯟꯅꯅꯕ ꯁꯤꯖꯤꯟꯅꯒꯗꯕꯅꯤ꯫ ꯄꯥꯠ ꯇꯨꯔꯦꯜꯗ ꯂꯥꯟꯃꯤ ꯉꯥꯛ ꯁꯤꯜꯍꯜꯂꯨ꯫ ꯌꯨꯝ ꯑꯃꯒꯤ ꯏꯁꯤꯡ ꯁꯅꯥꯕꯨꯜ ꯑꯃꯗꯒꯤ ꯍꯦꯟꯅꯅꯦ ꯁꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯁꯒꯣꯜ ꯄꯥꯎꯖꯦꯜ ꯊꯥꯎ꯫ ꯏꯁꯤꯡ ꯁꯅꯥꯕꯨꯟ ꯑꯃꯗꯒꯤ ꯍꯦꯜꯂꯝꯂꯕꯗꯤ ꯅꯤꯡꯊꯧꯒꯤ ꯑꯍꯛꯄ ꯗꯟꯗꯤ ꯄꯤꯒꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯌꯨ." ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏ ꯃꯁꯦꯜ ꯌꯦꯡꯅꯔꯝꯃꯤ꯫ ꯐꯝꯅꯥꯏꯕ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯍꯟꯗꯛꯇꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯏꯀꯪ ꯊꯣꯛꯂꯕꯅꯤ꯫ ꯂꯧꯃꯤꯁꯤꯡꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯀꯥꯔꯤꯕ ꯂꯣꯏꯄꯣꯠ ꯑꯁꯦ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯃꯗꯤ ꯂꯧꯔꯒꯨꯝꯁꯤ." "ꯍꯩ, ꯂꯣꯏꯄꯣꯠꯇꯤ ꯂꯧꯗꯕ ꯌꯥꯗꯦ꯫ ꯃꯈꯣꯏꯅ ꯂꯣꯏꯄꯣꯠ ꯀꯥꯔꯛꯄꯗꯨꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯀꯌꯥꯗ ꯌꯣꯟꯗꯨꯅ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤꯒꯤ ꯁꯅꯥ ꯁꯥꯒꯗꯧꯔꯤꯕꯅꯤ." "ꯑꯗꯨꯗ ꯏꯅꯤꯡꯊꯧ..." ꯐꯝꯅꯥꯏꯕ ꯑꯗꯨꯅ ꯋꯥ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯅꯤꯡꯊꯧꯗꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛꯇꯤ ꯋꯥ ꯈꯟꯅꯕꯁꯤꯁꯨ ꯂꯣꯏꯔꯕꯅꯤꯅ ꯑꯩꯁꯨ ꯄꯣꯊꯥꯔꯨꯔꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧ ꯑꯗꯨ ꯆꯠꯈꯤ꯫ ꯅꯤꯡꯊꯧꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨ ꯁꯥꯎꯅꯔꯝꯃꯤ꯫ "ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯁꯨꯝꯅ ꯀꯅꯥꯅ ꯇꯧꯅꯒꯦ? ꯋꯥ ꯑꯃꯇ ꯃꯃꯨꯠ ꯇꯥꯅ ꯐꯖꯅ ꯈꯟꯅꯕꯁꯨ ꯌꯥꯗꯦ꯫ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯒ ꯑꯣꯏꯒꯗꯕ ꯋꯥꯁꯨ ꯑꯃꯇ ꯉꯥꯡꯗꯦ, ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯉꯥꯛꯇ." ꯐꯝꯅꯥꯏꯕ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯒꯨꯝꯗꯅ ꯏꯅꯤꯡꯊꯧꯁꯦ ꯑꯩꯈꯣꯏꯒꯤ ꯃꯁꯛ ꯐꯖꯕꯤ ꯃꯍꯥꯔꯥꯅꯤ ꯑꯁꯤꯗ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯈ꯭ꯔꯦ꯫ ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯐꯔꯝꯕ ꯏꯅꯤꯡꯊꯧꯅꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯁꯨ ꯋꯥ ꯈꯟꯅꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯆꯠꯈ꯭ꯔꯤꯕꯗꯨꯅꯤ꯫ ꯃꯗꯣ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ." ꯃꯟꯇ꯭ꯔꯤ ꯑꯗꯨꯅ, "ꯃꯌꯥꯝ ꯋꯥꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ꯫ ꯑꯩꯅ ꯏꯅꯤꯡꯊꯧꯗ ꯏꯁꯤꯡ ꯂꯩꯅꯅꯕ ꯍꯥꯏꯖꯗꯨꯅ ꯌꯦꯡꯂꯒꯦ꯫ ꯏꯅꯤꯡꯊꯧꯅ ꯌꯥꯔꯛꯇ꯭ꯔꯒꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯟꯅꯔꯁꯤ." ꯑꯁꯨꯝꯅ ꯃꯟꯇ꯭ꯔꯤꯒꯤ ꯋꯥ ꯑꯗꯨꯗ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯌꯥꯅꯔꯝꯃꯤ꯫ ꯁꯣꯝꯗ ꯅꯤꯡꯊꯧꯗꯨ ꯃꯍꯥꯔꯥꯅꯤꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯃꯍꯥꯔꯥꯅꯤꯗꯨ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯃꯤꯠꯇꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ "ꯃꯍꯥꯔꯥꯅꯤ, ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦ? ꯅꯨꯡꯇꯤꯒꯤ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥꯗꯨꯗ ꯂꯦꯞꯇꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯤꯕꯗꯨꯕꯣ?" "ꯏꯅꯤꯡꯊꯧ, ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯎꯆꯦꯛꯁꯤꯡꯅ ꯄꯥꯏꯔꯤꯕꯁꯦ ꯌꯦꯡꯖꯔꯝꯕꯅꯤ꯫ ꯑꯗꯨ ꯏꯅꯤꯡꯊꯧꯁꯨ ꯐꯝꯅꯥꯏꯕꯁꯤꯡꯒ ꯋꯥ ꯈꯟꯅꯒꯅꯤ ꯍꯥꯏꯔꯒ ꯑꯁꯨꯛ ꯌꯥꯝ ꯊꯨꯅ ꯂꯥꯛꯂꯕꯗꯤ ꯋꯥ ꯑꯝꯇ ꯈꯟꯅꯕꯤꯔꯛꯇ꯭ꯔꯕꯣ ꯏꯅꯤꯡꯊꯧ? ꯅꯪꯒꯤ ꯃꯥꯏꯊꯣꯡꯗꯣ ꯎꯅꯤꯡꯃꯟꯈꯤꯗꯅ ꯂꯥꯛꯑꯕꯅꯤ꯫ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯍꯥꯔꯥꯅꯤ, ꯅꯪꯒꯤ ꯃꯥꯏꯊꯣꯡꯁꯦ ꯅꯤꯡꯊꯧ ꯑꯩꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯌꯦꯡꯅꯤꯡꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤꯕꯁꯦ꯫ ꯅꯪꯒꯤꯗꯃꯛ ꯁꯤꯕ ꯐꯥꯎꯕ ꯑꯩ ꯉꯝꯒꯅꯤ." "ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯁꯦ ꯎꯕꯗ ꯅꯅꯥꯏ ꯅꯨꯕꯤ ꯑꯩꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯔꯤ." "ꯀꯔꯤꯒꯤ ꯅꯨꯡꯁꯤꯗꯅꯤ? ꯑꯁꯨꯛ ꯐꯖꯕꯤ ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯑꯩꯅ ꯑꯐꯕ ꯊꯕꯛ ꯇꯧꯔꯨꯕꯒꯤ ꯃꯍꯩ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫
ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯅꯤꯡꯊꯧ ꯀꯤꯌꯥꯝꯕꯕꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯀꯔꯝꯅ ꯇꯧꯗꯣꯏꯅꯣ? ꯑꯙꯥ ꯃꯣꯔꯥ ꯑꯃꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤ ꯄꯥꯜꯂꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯀꯪꯗꯨꯅ ꯁꯤꯒꯗꯧꯔꯦ꯫ ꯂꯝꯕꯤ ꯊꯣꯡꯁꯤꯡ ꯑꯁꯤꯁꯨ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ꯫ ꯅꯣꯡ ꯈꯤꯇꯪ ꯇꯥꯕꯒ ꯊꯨꯝꯃꯤ, ꯅꯨꯡꯁꯥ ꯁꯥꯔꯒꯅ ꯎꯐꯨꯜꯅ ꯂꯝꯕꯤꯗ ꯆꯠꯄ ꯐꯥꯎꯕ ꯇꯜꯂꯤ꯫ ꯍꯧꯖꯤꯛ ꯇꯨꯔꯦꯜꯁꯨ ꯄꯥꯠꯁꯨ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯁꯪꯗꯨꯅ ꯏꯁꯤꯡ ꯑꯣꯟꯗꯨꯅ ꯄꯤꯗꯨꯅ ꯂꯩꯔꯦ꯫ ꯅꯨꯄꯥ ꯑꯃꯅ, ꯑꯩꯗꯤ ꯏꯁꯤꯡ ꯂꯩꯇꯗꯅꯅꯦ ꯏꯔꯨꯖꯗꯕꯕꯨ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯔꯦꯗ꯫ ꯂꯩꯕꯥꯛ ꯑꯇꯩꯒ ꯌꯦꯡꯅꯕꯗꯅꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯟꯊꯕ ꯂꯩꯕꯥꯛ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯗꯕꯅꯤ꯫ ꯑꯣ, ꯑꯣꯏꯔꯗꯕ ꯅꯠꯇꯦ, ꯑꯣꯏꯔꯕꯅꯤꯅꯦ꯫ ꯍꯟꯗꯛꯇꯤ ꯂꯧꯁꯨ ꯎꯕ ꯌꯥꯗ꯭ꯔꯦ, ꯅꯤꯡꯊꯧꯒꯤ ꯂꯣꯏꯄꯣꯠꯁꯨ ꯀꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯀꯗꯥꯏꯗꯒꯤ ꯐꯧ ꯄꯤꯗꯣꯏꯅꯣ ꯈꯟꯕꯗꯅꯦ ꯇꯨꯝꯐꯝ ꯆꯥꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯑꯣ, ꯍꯟꯗꯛ ꯆꯍꯤꯁꯤꯃꯗꯤꯅꯦ ꯃꯥꯒꯤ ꯂꯣꯏꯄꯣꯠꯇꯣ ꯂꯧꯗ꯭ꯔꯁꯨ ꯌꯥꯔꯕꯅꯤ꯫ ꯑꯁꯨꯛ ꯐꯠꯇꯕ ꯅꯤꯡꯊꯧꯁꯤꯕꯨ ꯀꯔꯤ ꯅꯤꯡꯊꯧꯅꯣ? ꯃꯉꯣꯟꯗ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯇꯦꯗꯀꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗ ꯃꯟꯇ꯭ꯔꯤꯅ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯊꯪꯅꯕ ꯂꯩꯕꯥꯛꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯟ ꯇꯧꯅꯅꯕ ꯁꯦꯝ ꯁꯥꯕ ꯄꯨꯝꯕ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯔꯣꯟꯕ ꯄꯥꯎ ꯄꯨꯕ ꯃꯤꯅ ꯇꯝꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯀꯔꯤ ꯀꯝꯗꯧꯒꯅꯤ ꯅꯤꯡꯊꯧ? ꯀꯔꯤꯕꯨ ꯇꯧꯒꯅꯤ ꯍꯥꯏꯕꯒꯦ? ꯊꯪꯅꯕ ꯂꯩꯕꯥꯛꯀ ꯂꯣꯟꯅꯕ ꯉꯝꯈꯩ ꯑꯗꯨꯗꯅꯦ ꯁꯦꯅꯥꯄꯇꯤ ꯁꯛꯍꯦꯟꯒ ꯂꯥꯟꯃꯤ ꯈꯔꯒ ꯉꯥꯛꯅꯅꯕ ꯍꯥꯏꯈꯣ꯫ ꯏꯅꯤꯡꯊꯧ, ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯈꯥꯕꯁꯦ ꯃꯇꯤꯛ ꯃꯊꯧꯅꯥ ꯌꯥꯝꯅ ꯂꯩꯕ ꯅꯤꯡꯊꯧꯅꯤ꯫ ꯁꯦꯅꯥꯄꯇꯤ ꯁꯛꯍꯦꯟꯒ ꯂꯥꯟꯃꯤ ꯈꯔꯒꯅ ꯉꯥꯛꯄ ꯉꯝꯂꯣꯏ꯫ ꯂꯥꯟꯐꯝꯁꯦ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯀꯦ ꯍꯥꯏꯔꯕꯗꯤ ꯂꯥꯟ ꯑꯁꯦ ꯏꯅꯤꯡꯊꯧꯅ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯅ ꯎꯠꯊꯣꯛꯄꯤꯔꯕꯗꯤ ꯑꯩꯈꯣꯏꯅ ꯂꯥꯟ ꯉꯝꯕꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯕ ꯅꯤꯡꯊꯧꯁꯤꯡꯅ ꯈꯪꯕꯅꯤ꯫ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯕ ꯅꯤꯡꯊꯧꯁꯤꯡꯅ ꯏꯅꯤꯡꯊꯧꯒꯤ ꯃꯤꯡ ꯇꯥꯕꯗ ꯀꯤꯅꯔꯤꯕꯅꯤ꯫ ꯃꯟꯇ꯭ꯔꯤ, ꯑꯩꯗꯤ ꯂꯥꯟꯐꯝꯗ ꯆꯠꯄ ꯌꯥꯗꯦꯅꯦ꯫ ꯑꯩꯅ ꯂꯥꯟꯐꯝꯗ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤ ꯑꯁꯤꯗꯤ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ? ꯃꯟꯇ꯭ꯔꯤꯁꯨ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯨꯗ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯑꯄꯥꯝꯕꯗꯨ ꯇꯧꯖꯔꯁꯅꯨ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯗꯅꯤ ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯧ ꯇꯨꯝꯈꯤꯕ ꯉꯥꯏꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯄꯤꯛ ꯊꯟꯅ ꯌꯥꯎꯕ ꯈꯥꯎ ꯑꯃ ꯄꯨꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯦꯅꯥꯄꯇꯤ ꯁꯛꯍꯦꯟꯁꯨ ꯍꯥꯟꯅ ꯃꯍꯥꯔꯥꯅꯤꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯁꯛꯍꯦꯟꯕꯨ ꯎꯕꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ, ꯁꯛꯍꯦꯟ, ꯅꯪꯅ ꯍꯥꯏꯕ ꯁꯅꯥ ꯂꯨꯄꯥꯗꯣ ꯑꯩꯅ ꯄꯨꯔꯛꯑꯕꯅꯤ꯫ ꯁꯦ, ꯂꯧꯁꯤꯜꯂꯣ꯫ ꯁꯛꯍꯦꯟꯁꯨ ꯃꯍꯥꯔꯥꯅꯤꯅ ꯄꯤꯔꯛꯂꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯃꯍꯥꯔꯥꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯁꯛꯍꯦꯟ, ꯏꯕꯥꯅꯤ ꯀꯗꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯁꯤ꯫ ꯑꯩ ꯃꯁꯤꯒꯤ ꯅꯤꯡꯊꯧ ꯑꯁꯤꯒ ꯂꯩꯃꯤꯟꯅꯕ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ꯫ ꯑꯩ ꯅꯤꯡꯊꯧ ꯑꯁꯤꯕꯨ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗꯦ꯫ ꯑꯩꯅ ꯅꯨꯡꯁꯤꯕꯗꯤ ꯅꯪꯅꯤ ꯁꯛꯍꯦꯟ꯫ ꯃꯍꯥꯔꯥꯅꯤ ꯁꯦꯅꯥꯄꯇꯤ ꯁꯛꯍꯦꯟꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯁꯦꯅꯥꯄꯇꯤ ꯁꯛꯍꯦꯟ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ꯫ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯁꯥꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯁꯤꯗ ꯃꯍꯥꯔꯥꯅꯤꯅ ꯁꯛꯍꯦꯟꯕꯨ ꯄꯥꯝꯂꯝꯃꯤ꯫ ꯁꯛꯍꯦꯟꯅꯗꯤ ꯃꯍꯥꯔꯥꯅꯤꯕꯨ ꯅꯨꯡꯁꯤꯔꯝꯗꯦ꯫ ꯃꯍꯥꯔꯥꯅꯤꯗꯒꯤ ꯊꯦꯝꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯂꯧꯅꯅꯕ ꯅꯨꯡꯁꯤꯕ ꯁꯥꯁꯤꯟꯅꯕꯅꯤ꯫ ꯁꯛꯍꯦꯟ ꯅꯣꯛꯂꯒ, ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯃꯍꯥꯔꯥꯅꯤ, ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯇꯝ ꯈꯔꯗꯤ ꯈꯥꯡꯈꯣ꯫ ꯍꯧꯖꯤꯛ ꯏꯕꯥꯅꯤꯅ ꯆꯦꯜꯂꯕꯁꯨ ꯅꯪꯒꯤ ꯅꯨꯄꯥ ꯅꯤꯡꯊꯧꯅ ꯑꯩꯈꯣꯏ ꯑꯅꯤꯕు ꯁꯣꯏꯗꯅ ꯊꯤꯔꯛꯀꯅꯤ꯫ ꯑꯩꯈꯣই ꯑꯅꯤꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈꯤꯒꯅꯤ꯫ ꯑꯗꯨꯅꯅꯦ ꯅꯪꯒꯤ ꯅꯨꯄꯥ ꯅꯤꯡꯊꯧ ꯑꯁꯦ ꯍꯥꯠꯂꯒ ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯆꯨꯝꯕꯅꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ꯫ ꯑꯗꯨ ꯁꯛꯍꯦꯟ, ꯃꯇꯧ ꯀꯔꯝꯅ ꯅꯤꯡꯊꯧꯁꯤꯕꯨ ꯍꯥꯠꯀꯅꯤ? ꯅꯤꯡꯊꯧꯕꯨ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯋꯥꯈꯜ ꯈꯜꯂꯛꯈꯤꯒꯦ꯫ ꯅꯪꯁꯨ ꯆꯪꯈ꯭ꯔꯣ꯫ ꯃꯤꯅ ꯎꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯗꯁꯥ ꯇꯥꯒꯅꯤ꯫ ꯐꯔꯦ ꯁꯛꯍꯦꯟ, ꯑꯩ ꯆꯪꯈ꯭ꯔꯒꯦ꯫ ꯌꯥꯝ ꯊꯨꯅ ꯅꯤꯡꯊꯧꯕꯨ ꯀꯔꯝꯅ ꯍꯥꯠꯁꯤꯒꯦ ꯍꯥꯏꯕꯗꯣ ꯅꯪ ꯈꯜꯂꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯔꯥꯅꯤꯁꯨ ꯆꯪꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕꯗꯨ ꯃꯟꯇ꯭ꯔꯤꯅ ꯂꯣꯟꯅ ꯇꯥꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤꯅ ꯈꯜꯂꯤ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤꯒ ꯁꯦꯅꯥꯄꯇꯤꯒ ꯃꯔꯤ ꯂꯩꯅꯔꯝꯂꯕ ꯋꯥꯐꯝ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯅꯤꯡꯊꯧꯗ ꯍꯥꯏꯒꯅꯤ? ꯍꯥꯏꯔꯨꯔꯕꯁꯨ ꯅꯤꯡꯊꯧꯅ ꯊꯥꯖꯕꯤꯔꯣꯏ꯫ ꯏꯅꯤꯡꯊꯧꯅ ꯃꯍꯥꯔꯥꯅꯤꯕꯨ ꯌꯥꯝꯅ ꯊꯥꯖꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯨꯕꯒꯤ ꯑꯩꯕꯨ ꯁꯣꯏꯗꯅ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯑꯩ ꯋꯥꯐꯝ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯏꯅꯤꯡꯊꯧꯗ ꯍꯥꯏꯁꯤꯒꯦ? ꯑꯁꯨꯝꯅ ꯃꯟꯇ꯭ꯔꯤꯗꯨ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯀꯥꯗ ꯆꯪꯂꯛꯄꯗ ꯅꯤꯡꯊꯧ ꯑꯗꯨ ꯍꯧꯒꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯔꯥꯅꯤꯗꯨ ꯄꯥꯈꯠꯄ ꯐꯥꯎꯔꯝꯃꯤ꯫ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯅꯤꯡꯊꯧꯅ ꯈꯪꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫
ꯅꯤꯡꯊꯧꯁꯨ ꯃꯍꯥꯔꯥꯅꯤ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯅꯪꯗꯤ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕ ꯃꯍꯥꯔꯥꯅꯤ? ꯏꯅꯤꯡꯊꯧ, ꯑꯩ ꯃꯄꯥꯟꯗ ꯍꯛꯆꯤꯠ ꯉꯥꯏꯍꯥꯛ ꯂꯥꯡꯉꯨꯕꯅꯤ꯫ ꯍꯨꯃꯥꯡ ꯁꯧꯕꯅ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯅ꯫ ꯍꯩꯃꯥ, ꯑꯗꯨ ꯑꯩꯁꯨ ꯍꯧꯗꯣꯛꯑꯝꯕ ꯌꯥꯗ꯭ꯔꯣꯅꯦ? ꯏꯅꯤꯡꯊꯧꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕꯗꯨꯗ ꯏꯅꯤꯡꯊꯧꯕꯨ ꯑꯃꯨꯛ ꯍꯧꯗꯣꯛꯅꯤꯡꯗ꯭ꯔꯕ꯫ ꯅꯪꯅ ꯍꯨꯃꯥꯡ ꯁꯧꯋꯦ ꯍꯥꯏꯕꯗꯥꯏꯅꯦ? ꯁꯦ ꯑꯩ ꯍꯨꯃꯥꯡ ꯍꯨꯝꯕꯤꯔꯛꯀꯦ, ꯇꯨꯝꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯍꯣꯏ ꯅꯤꯡꯊꯧ꯫ ꯃꯍꯥꯔꯥꯅꯤ ꯇꯨꯝꯂꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯍꯨꯃꯥꯏ ꯍꯨꯝꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯃꯟꯇ꯭ꯔꯤꯅ ꯃꯈꯨꯠꯇ ꯁꯔꯪ ꯑꯃꯗ ꯎꯆꯦꯛ ꯑꯃ ꯍꯥꯞꯇꯨꯅ ꯄꯨꯔꯛꯏ ꯑꯗꯨꯒ ꯅꯤꯡꯊꯧꯕꯨ ꯂꯣꯟꯅ ꯀꯧꯊꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯁꯨ ꯃꯟꯇ꯭ꯔꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯎꯆꯦꯛꯇꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤ, ꯀꯗꯥꯏꯗꯒꯤ ꯎꯆꯦꯛꯅꯣ ꯅꯪꯅ ꯄꯨꯔꯛꯂꯤꯕꯗꯨꯗꯤ? ꯎꯆꯦꯛꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯏꯅꯤꯡꯊꯧ, ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯎꯆꯦꯛ ꯑꯁꯦ ꯏꯆꯝ ꯆꯝꯕ ꯎꯆꯦꯛ ꯅꯠꯇꯦ, ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯎꯆꯦꯛꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯉꯛꯅ, ꯎꯆꯦꯛ ꯑꯁꯤꯕꯨ ꯀꯔꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯤꯕ? ꯍꯥꯏꯌꯨ ꯃꯟꯇ꯭ꯔꯤ꯫ ꯏꯅꯤꯡꯊꯧ, ꯉꯁꯥꯏ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯃ ꯑꯩꯅ ꯊꯦꯡꯅꯖꯩ꯫ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯕꯨ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯗꯨꯅ ꯑꯩꯅ ꯂꯥꯏꯅꯤꯡꯕ ꯑꯗꯨꯒꯤ ꯁꯦꯕꯥ ꯇꯧꯖꯔꯝꯃꯤ꯫ ꯑꯩꯒꯤ ꯁꯦꯕꯥꯗ ꯄꯦꯟꯕꯤꯔꯗꯨꯅ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯅ ꯎꯆꯦꯛ ꯑꯁꯦ ꯑꯩꯉꯣꯟꯗ ꯄꯤꯔꯝꯕꯅꯤ꯫ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯝꯃꯤ, ꯎꯆꯦꯛꯁꯦ ꯑꯆꯝꯕ ꯎꯆꯦꯛ ꯅꯠꯇꯦ꯫ ꯎꯆꯦꯛ ꯑꯁꯤꯕꯨ ꯊꯝꯂꯤꯕ ꯃꯤ ꯑꯗꯣ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯝꯃꯤꯗꯣ ꯏꯅꯤꯡꯊꯧ꯫ ꯑꯗꯨꯒ ꯅꯪꯅ ꯎꯆꯦꯛ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤ ꯄꯨꯔꯛꯂꯤꯕ? ꯏꯅꯤꯡꯊꯧ, ꯅꯅꯥꯏꯅ ꯎꯆꯦꯛ ꯑꯁꯦ ꯏꯅꯤꯡꯊꯧꯗ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯄꯅꯤ꯫ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯅ ꯅꯪꯒꯤ ꯁꯦꯕꯥꯗ ꯄꯦꯜꯂꯗꯨꯅ ꯅꯪꯉꯣꯟꯗ ꯄꯤꯔꯝꯕ ꯎꯆꯦꯛ ꯑꯁꯤ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯄꯤꯗꯣꯏꯅꯣ? ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯒꯤꯗꯤ ꯏꯅꯤꯡꯊꯧꯅ ꯏꯃꯥꯅꯤ, ꯏꯄꯥꯅꯤ꯫ ꯅꯤꯡꯊꯧꯅ ꯅꯨꯡꯉꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯒꯅꯤ, ꯏꯅꯤꯡꯊꯧꯅ ꯋꯥꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯋꯥꯒꯅꯤ꯫ ꯑꯗꯨꯅ ꯎꯆꯦꯛ ꯑꯁꯦ ꯅꯅꯥꯏꯅ ꯏꯅꯤꯡꯊꯧꯗ ꯄꯤꯖꯕꯅꯤ꯫ ꯃꯟꯇ꯭ꯔꯤ, ꯅꯍꯥꯛꯀꯨꯝꯕ ꯃꯤ ꯑꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯑꯇꯥꯡꯕꯅꯤ꯫ ꯅꯪꯅ ꯅꯤꯡꯊꯧ ꯑꯩꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯉꯁꯤꯗꯤ ꯈꯪꯂꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯗꯒꯤ ꯎꯆꯦꯛ ꯑꯗꯨ ꯂꯧꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯃꯟꯇ꯭ꯔꯤꯅ ꯍꯥꯏꯔꯝꯕꯗꯣ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕꯅ ꯃꯈꯣꯏꯒꯤꯁꯨ ꯅꯨꯡꯉꯥꯏꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯗꯤ ꯑꯗꯨꯗꯤ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤꯒꯤ ꯅꯨꯡꯉꯥꯏꯕꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯎꯆꯦꯛ ꯑꯁꯤ ꯑꯩꯅ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤꯗ ꯄꯤꯔꯒꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯅꯤꯡꯊꯧꯗꯨ ꯃꯍꯥꯔꯥꯅꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯉꯁꯤꯁꯨ ꯃꯍꯥꯔꯥꯅꯤꯗꯨ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯅꯣꯛꯄꯗꯤ ꯅꯣꯛꯂꯝꯗ꯭ꯔꯦ꯫ ꯃꯍꯥꯔꯥꯅꯤ, ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯄꯨꯔꯛꯂꯤ꯫ ꯃꯍꯥꯔꯥꯅꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯌꯦꯡꯅ ꯌꯦꯡꯅ, ꯏꯅꯤꯡꯊꯧꯅ ꯄꯨꯔꯛꯂꯤꯕꯗꯣ ꯁꯅꯥ ꯅꯠꯇ꯭ꯔꯒ ꯐꯤꯔꯣꯜ ꯅꯠꯇ꯭ꯔꯣ? ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯊꯝꯕꯤꯔꯝꯃꯨ, ꯑꯩ ꯀꯣꯟꯅ ꯌꯦꯡꯉꯒꯦ꯫ ꯃꯍꯥꯔꯥꯅꯤ, ꯑꯩꯅ ꯄꯨꯔꯛꯂꯤꯕꯁꯦ ꯁꯅꯥ ꯃꯅꯤ ꯃꯨꯛꯇꯥꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯇꯥꯡꯕ ꯄꯣꯠꯁꯛꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯔꯤ ꯑꯣꯏꯔꯕꯖꯥꯠꯅꯣ ꯈꯟꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯔꯛꯏ꯫ ꯅꯤꯡꯊꯧꯅ ꯎꯆꯦꯛ ꯑꯃ ꯄꯥꯏꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯍꯥꯔꯥꯅꯤ ꯅꯣꯛꯂꯒ, ꯏꯅꯤꯡꯊꯧ, ꯀꯩꯅꯣ ꯏꯅꯤꯡꯊꯧꯕꯨ ꯉꯥꯎꯔꯕꯣ? ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥꯗꯒꯤ ꯏꯆꯝ ꯆꯝꯕ ꯎꯆꯦꯛ ꯑꯗꯨꯅ ꯍꯦꯟꯅ ꯃꯃꯜ ꯌꯥꯝꯃꯤ ꯍꯥꯏꯕꯤꯔꯤꯁꯤꯕോ? ꯃꯍꯥꯔꯥꯅꯤ, ꯃꯁꯦ ꯏꯆꯝ ꯆꯝꯕ ꯎꯆꯦꯛ ꯅꯠꯇꯦꯅꯦ, ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯎꯆꯦꯛ꯫ ꯎꯆꯦꯛ ꯑꯁꯤꯕꯨ ꯊꯝꯕ ꯃꯤꯗꯣ ꯑꯋꯥꯕ ꯌꯥꯎꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯃꯟꯇ꯭ꯔꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯎꯆꯦꯛ ꯑꯁꯦ ꯃꯟꯇ꯭ꯔꯤꯅ ꯑꯩꯉꯣꯟꯗ ꯄꯤꯔꯝꯕꯅꯤ꯫ ꯑꯩꯒꯤꯗꯤ ꯅꯪꯅ ꯅꯨꯡꯉꯥꯏꯕꯅ ꯑꯩꯒꯤꯁꯨ ꯅꯨꯡꯉꯥꯏꯕꯅꯤ, ꯅꯪꯅ ꯋꯥꯔꯒꯅ ꯑꯩꯅ ꯍꯦꯟꯅ ꯋꯥꯒꯅꯤ꯫ ꯑꯗꯨꯅ ꯎꯆꯦꯛ ꯑꯁꯦ ꯅꯪꯅ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ꯫ ꯃꯍꯥꯔꯥꯅꯤꯁꯨ ꯎꯆꯦꯛ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯈꯪꯂꯕ ꯑꯗꯨꯗ ꯎꯆꯦꯛ ꯑꯗꯨꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯑꯩꯗꯤ ꯎꯆꯦꯛ ꯑꯁꯦ ꯏꯆꯝ ꯆꯝꯕ ꯎꯆꯦꯛ ꯃꯥꯜꯂꯨꯔꯦ, ꯑꯗꯨꯕꯨ ꯎꯆꯦꯛꯁꯤꯗꯤ ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯝꯅ ꯂꯩꯕ ꯎꯆꯦꯛ ꯑꯃ ꯑꯣꯏꯔꯝꯂꯦ꯫ ꯑꯩꯅ ꯎꯆꯦꯛ ꯑꯁꯤꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯒꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯔꯗꯨꯅ ꯅꯤꯡꯊꯧꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯔꯥꯅꯤꯅ ꯑꯁꯨꯝꯅ ꯈꯜꯂꯤ, ꯎꯆꯦꯛꯁꯦ ꯁꯛꯍꯦꯟꯗ ꯄꯤꯔꯒꯦ꯫ ꯑꯩꯒꯤꯗꯤ ꯁꯛꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯒ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕꯅꯤ꯫ ꯍꯧꯖꯤꯛꯃꯛ ꯂꯥꯟꯃꯤ ꯑꯃ ꯊꯥꯗꯨꯅ ꯁꯦꯅꯥꯄꯇꯤꯕꯨ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯀꯧꯈ꯭ꯔꯒꯦ꯫ ꯑꯁꯨꯝꯅ ꯂꯥꯟꯃꯤ ꯑꯃ ꯊꯥꯗꯨꯅ ꯁꯛꯍꯦꯟꯕꯨ ꯀꯧꯔꯝꯃꯤ꯫ ꯁꯛꯍꯦꯟꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯂꯥꯏꯖꯔꯦꯝꯕꯤ, ꯀꯔꯤ ꯂꯩꯔꯕꯒꯦ ꯅꯪꯅ ꯑꯩꯕꯨ ꯀꯧꯕꯗꯤ? ꯉꯁꯥꯏꯗꯒꯤ ꯊꯣꯡꯅꯥꯎꯗ ꯅꯪꯕꯨ ꯌꯦꯡꯖꯕꯕꯨ ꯎꯕ ꯐꯪꯗꯦ꯫
ꯅꯪꯕꯨ ꯎꯗꯕꯗ ꯑꯩ ꯀꯌꯥꯝ ꯋꯥꯏ ꯅꯪ ꯈꯪꯗꯕ꯭ꯔꯥ? ꯑꯩꯒꯤ ꯂꯥꯏꯖꯂꯦꯝꯕꯤ, ꯑꯩꯁꯨ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗꯣ ꯎꯅꯤꯡꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯨꯄꯥ ꯅꯤꯡꯊꯧꯅ ꯑꯩꯕꯨ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯉꯝꯈꯩꯗ ꯂꯥꯟ ꯉꯥꯛꯄ ꯆꯠꯍꯜꯂꯤꯕꯅꯤ꯫ ꯁꯛꯍꯦꯟ, ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯎꯆꯦꯛꯁꯦ ꯏꯆꯝ ꯆꯝꯕ ꯎꯆꯦꯛ ꯑꯃ ꯅꯠꯇꯦ꯫ ꯎꯆꯦꯛ ꯑꯁꯦ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯎꯆꯦꯛꯅꯤ꯫ ꯎꯆꯦꯛ ꯑꯁꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯕꯗꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕꯅꯤ, ꯑꯗꯨꯅ ꯎꯆꯦꯛ ꯑꯁꯦ ꯅꯪꯉꯣꯟꯗ ꯊꯝꯃꯣ꯫ ꯁꯛꯍꯦꯟꯁꯨ ꯎꯆꯦꯛ ꯑꯗꯨꯕꯨ ꯍꯔꯥꯎꯅ ꯂꯧꯔꯝꯃꯤ꯫ ꯑꯩꯒꯤ ꯂꯥꯏꯖꯂꯦꯝꯕꯤ, ꯎꯆꯦꯛ ꯑꯁꯤꯕꯨ ꯑꯩꯅ ꯅꯪꯃꯛꯅꯤ ꯈꯟꯗꯨꯅ ꯆꯦꯛꯁꯤꯟꯅ ꯊꯝꯒꯅꯤ꯫ ꯅꯨꯃꯤꯠꯁꯤꯁꯨ ꯇꯥꯁꯤꯜꯂꯛꯂꯦ, ꯑꯩ ꯍꯟꯅꯅꯕ ꯇꯧꯔꯒꯦ꯫ ꯅꯤꯡꯊꯧꯅ ꯎꯈ꯭ꯔꯕꯗꯤ ꯑꯩꯕꯨ ꯗꯟꯗꯤ ꯄꯤꯒꯅꯤ꯫ ꯐꯔꯦ ꯁꯛꯍꯦꯟ, ꯆꯠꯂꯣ꯫ ꯑꯗꯣ ꯑꯊꯨꯕꯗ ꯅꯤꯡꯊꯧ ꯍꯥꯠꯇꯨꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯧꯔꯁꯦ꯫ ꯃꯇꯝꯗꯣ ꯂꯥꯛꯀꯗꯕ ꯀꯨꯏꯔꯔꯣꯏ, ꯅꯪ ꯀꯔꯤꯁꯨ ꯋꯥꯔꯨꯒꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯛꯍꯦꯟꯁꯨ ꯆꯠꯈ꯭ꯔꯦ꯫ ꯁꯛꯍꯦꯟ ꯋꯥꯈꯜ ꯑꯃ ꯈꯟꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯩꯅ ꯅꯨꯡꯁꯤꯕꯗꯤ ꯑꯩꯒꯤ ꯊꯣꯏꯅꯨꯅꯤ, ꯃꯍꯥꯔꯥꯅꯤꯗꯤ ꯑꯩꯅ ꯅꯨꯡꯁꯤꯕ ꯅꯠꯇꯦ꯫ ꯁꯅꯥ ꯂꯨꯄꯥ ꯂꯧꯊꯣꯛꯄ ꯌꯥꯅꯕ ꯑꯩꯅ ꯅꯨꯡꯁꯤꯕ ꯁꯥꯁꯤꯟꯅꯕꯅꯤ꯫ ꯎꯆꯦꯛ ꯑꯁꯦ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯊꯣꯏꯅꯨꯗ ꯄꯤꯔꯨꯔꯒꯦ꯫ ꯑꯩꯒꯤ ꯊꯣꯏꯅꯨꯒꯤ ꯅꯨꯡꯉꯥꯏꯕꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕꯅꯤ, ꯃꯥ ꯅꯨꯡꯉꯥꯏꯔꯕꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯒꯅꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯊꯣꯏꯅꯨꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯅꯨꯒꯤ ꯃꯌꯨꯝ ꯌꯧꯕꯒ ꯃꯈꯣꯏꯒꯤ ꯃꯃꯥꯡꯊꯣꯡꯗꯨ ꯊꯤꯜꯂꯗꯨꯅ ꯊꯣꯏꯅꯨꯕꯨ ꯀꯧꯔꯝꯃꯤ꯫ ꯊꯣꯏꯅꯨꯁꯨ ꯃꯃꯥꯡꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯔꯛꯏ꯫ ꯁꯛꯍꯦꯟ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯥꯈꯠꯅ, ꯁꯛꯍꯦꯟ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯗꯤ? ꯅꯪ ꯊꯨꯅ ꯆꯠꯍꯧꯔꯣ, ꯄꯥꯕꯒ ꯏꯕꯨꯡꯁꯤꯡꯒ ꯊꯣꯔꯛꯇ꯭ꯔꯤꯉꯩꯗ꯫ ꯄꯥꯕꯒ ꯏꯕꯨꯡꯁꯤꯡꯒ ꯊꯣꯛꯂꯛꯑꯗꯤ ꯅꯪꯕꯨ ꯁꯣꯏꯗꯅ ꯐꯨꯕꯤꯔꯅꯤ꯫ ꯆꯠꯂꯣ ꯁꯛꯍꯦꯟ꯫ ꯊꯣꯏꯅꯨ, ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯃꯃꯜ ꯌꯥꯝꯅ ꯇꯥꯡꯕ ꯄꯣꯠ ꯑꯃ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯀꯩ ꯄꯣꯠꯅꯣ? ꯁꯅꯥꯔꯣ? ꯄꯤꯔꯣ ꯀꯗꯥꯏ? ꯁꯅꯥ ꯂꯨꯄꯥꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯇꯥꯡꯕꯅꯤ꯫ ꯑꯗꯨꯗꯤ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥꯔꯣ? ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯇꯥꯡꯕꯅꯤ ꯑꯩꯅ ꯄꯨꯔꯛꯏꯁꯦ꯫ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯇꯥꯡꯉꯤ ꯍꯥꯏꯕ? ꯀꯗꯥꯏ? ꯄꯨꯊꯣꯔꯛꯑꯣ꯫ ꯁꯛꯍꯦꯟꯅ ꯎꯆꯦꯛ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯊꯣꯏꯅꯨꯗ ꯎꯠꯂꯝꯃꯤ꯫ ꯊꯣꯏꯅꯨꯗꯨ ꯌꯥꯝꯅ ꯉꯛꯅ, ꯑꯗꯨꯗꯤ ꯏꯆꯝ ꯆꯝꯕ ꯎꯆꯦꯛꯅꯤ, ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥꯗꯒꯤ ꯍꯦꯟꯅ ꯇꯥꯡꯂꯤꯕ? ꯃꯁꯦ ꯏꯆꯝ ꯆꯝꯕ ꯎꯆꯦꯛ ꯅꯠꯇꯦ, ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯎꯆꯦꯛꯅꯤ꯫ ꯎꯆꯦꯛ ꯑꯁꯤꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯤꯕ ꯃꯈꯩ ꯃꯥꯂꯦꯝ ꯑꯁꯤꯗ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯤ ꯑꯃꯠꯇ ꯂꯩꯔꯣꯏ꯫ ꯎꯆꯦꯛ ꯑꯁꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯤꯕꯒꯤ ꯃꯔꯝꯗꯤ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕꯅꯤ, ꯑꯗꯨꯅ ꯎꯆꯦꯛ ꯑꯁꯦ ꯅꯪꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯊꯝꯃꯨ꯫ ꯁꯛꯍꯦꯟ, ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯕꯨ ꯑꯁꯦꯡꯕꯔꯣ? ꯑꯁꯦꯡꯕꯅꯤ ꯊꯣꯏꯅꯨ꯫ ꯑꯗꯣ ꯊꯣꯏꯅꯨ, ꯑꯩꯈꯣꯏ ꯑꯅꯤ ꯆꯦꯜꯂꯁꯦ꯫ ꯅꯪꯁꯦ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯊꯝꯅꯤꯡꯉꯤ꯫ ꯅꯪꯅ ꯁꯦꯅꯥꯄꯇꯤꯗꯒꯤ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯛꯄꯒ ꯅꯪꯒ ꯑꯩꯒ ꯁꯣꯏꯗꯅ ꯆꯦꯟꯒꯅꯤꯌꯦ꯫ ꯑꯗꯨ ꯁꯛꯍꯦꯟ, ꯅꯪ ꯆꯠꯅꯅꯕ ꯇꯧꯔꯣ꯫ ꯄꯥꯕꯒ ꯏꯕꯨꯡꯁꯤꯡꯒ ꯊꯣꯔꯛꯂꯕꯗꯤ ꯅꯪꯕꯨ ꯁꯣꯏꯗꯅ ꯐꯨꯕꯤꯔꯅꯤ꯫ ꯍꯣꯏ, ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯆꯠꯅꯅꯕ ꯇꯧꯔꯒꯦ꯫ ꯁꯛꯍꯦꯟꯗꯨ ꯊꯣꯏꯅꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯅꯨ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯃꯁꯤꯒꯤ ꯎꯆꯦꯛ ꯑꯁꯤꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯂꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ? ꯑꯗꯨꯅ ꯍꯌꯦꯡ ꯉꯟꯅ ꯀꯣꯅꯨꯡꯗꯨ ꯄꯨꯗꯨꯅ ꯅꯤꯡꯊꯧꯗ ꯑꯣꯏꯅ ꯄꯤꯔꯨꯔꯒꯦ꯫ ꯅꯤꯡꯊꯧꯅ ꯃꯅꯥ ꯃꯊꯨꯝ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯄꯤꯔꯛꯀꯅꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯊꯣꯏꯅꯨꯗꯨ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯉꯥꯟꯕꯒ ꯊꯣꯏꯅꯨ ꯎꯆꯦꯛ ꯑꯗꯨ ꯄꯨꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, ꯏꯅꯤꯡꯊꯧ, ꯑꯩꯅ ꯄꯨꯖꯔꯛꯂꯤꯕ ꯎꯆꯦꯛꯁꯦ ꯂꯥꯏ ꯅꯤꯡꯕ ꯑꯃꯅ ꯑꯩꯒꯤ ꯁꯦꯕꯥꯗ ꯄꯦꯜꯂꯗꯨꯅ ꯄꯤꯔꯝꯕꯅꯤ꯫ ꯎꯆꯦꯛ ꯑꯁꯦ ꯏꯅꯤꯡꯊꯧꯅ ꯏꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯊꯝꯂꯕꯗꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯏꯅꯤꯡꯊꯧꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯃꯠꯇ ꯂꯩꯔꯔꯣꯏ꯫ ꯑꯗꯨꯅ ꯎꯆꯦꯛ ꯑꯁꯦ ꯑꯩꯅ ꯏꯅꯤꯡꯊꯧꯗ ꯀꯠꯆꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯅꯤꯡꯊꯧꯗꯤ ꯎꯆꯦꯛ ꯑꯗꯨꯕꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ, ꯎꯆꯦꯛ ꯑꯁꯤꯗꯤ ꯑꯩꯅ ꯉꯔꯥꯡ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤꯗ ꯄꯤꯕ ꯎꯆꯦꯛ ꯑꯗꯨ ꯅꯠꯇꯕ꯭ꯔꯅꯦ? ꯃꯥꯅꯤꯗ꯫ ꯍꯥꯏꯌꯨ ꯅꯨꯄꯤ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯉꯥꯛꯇꯔꯥ? ꯅꯅꯥꯏ, ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ ꯏꯅꯤꯡꯊꯧ꯫ ꯎꯆꯦꯛ ꯑꯗꯨꯅ, ꯏꯅꯤꯡꯊꯧ, ꯃꯥꯅ ꯉꯥꯡꯂꯤꯕꯁꯦ ꯑꯔꯥꯟꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯁꯦ ꯏꯅꯤꯡꯊꯧꯅ ꯃꯍꯥꯔꯥꯅꯤꯗ ꯄꯤꯕ ꯎꯆꯦꯛ ꯑꯗꯨꯅꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯃꯥꯒ ꯂꯣꯟꯅ ꯃꯔꯤ ꯂꯩꯅꯕ ꯁꯦꯅꯥꯄꯇꯤ ꯁꯛꯍꯦꯟꯗ ꯄꯤꯕꯅꯤ꯫ ꯁꯦꯅꯥꯄꯇꯤ ꯁꯛꯍꯦꯟꯅ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕꯤ ꯊꯣꯏꯅꯨꯗ ꯑꯃꯨꯛ ꯄꯤꯕꯅꯤ꯫ ꯊꯣꯏꯅꯨꯅ ꯃꯅꯥ ꯃꯊꯨꯝ ꯄꯥꯝꯕꯒꯤꯗꯃꯛ ꯏꯅꯤꯡꯊꯧꯗ ꯑꯩꯕꯨ ꯄꯤꯕ ꯂꯥꯛꯄꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯁꯥꯎꯅ, ꯀꯔꯤꯅꯣ ꯎꯆꯦꯛ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ? ꯑꯩꯒꯤ ꯃꯍꯥꯔꯥꯅꯤꯒ ꯁꯦꯅꯥꯄꯇꯤꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕ?
ꯑꯩꯒꯤ ꯃꯍꯥꯔꯥꯅꯤꯅ ꯑꯗꯨꯝꯅ ꯇꯧꯒꯗꯕ ꯅꯠꯇꯦ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤꯅ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩ ꯑꯁꯦꯡꯕ ꯍꯥꯏꯖꯒꯦ ꯎꯆꯦꯛꯁꯦ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯎꯆꯦꯛ ꯅꯠꯇꯦ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯎꯆꯦꯛꯅꯤ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯖꯅꯕꯅꯤ ꯑꯁꯦꯡꯕꯗꯤ ꯎꯆꯦꯛ ꯑꯁꯦ ꯑꯩꯅ ꯎꯆꯦꯛ ꯌꯣꯛꯐꯝꯗꯒꯤ ꯂꯩꯔꯛꯄꯅꯤ ꯅꯤꯡꯊꯧꯗꯨ ꯃꯟꯇ꯭ꯔꯤꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯂꯤꯕꯅꯣ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯕꯒꯤꯗꯃꯛ ꯁꯤꯕꯒꯤ ꯗꯟꯗꯤ ꯐꯪꯅꯤꯡꯕ꯭ꯔ ꯅꯍꯥꯛ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩ ꯑꯁꯦꯡꯕ ꯑꯆꯨꯝꯕꯁꯤꯡꯗꯣ ꯏꯅꯤꯡꯊꯧꯗ ꯍꯥꯏꯖꯒꯦ ꯅꯣꯡꯃ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯃꯍꯥꯔꯥꯅꯤꯒ ꯁꯦꯅꯥꯄꯇꯤꯒ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜꯗ ꯂꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯑꯩꯅ ꯊꯦꯡꯅꯈꯤ ꯃꯈꯣꯏ ꯑꯅꯤꯅ ꯏꯅꯤꯡꯊꯧꯕꯨ ꯍꯥꯠꯅꯅꯕ ꯋꯥ ꯀꯌꯥ ꯑꯃꯁꯨ ꯈꯟꯅꯈꯤ ꯋꯥꯐꯝ ꯑꯁꯦ ꯑꯩꯅ ꯏꯅꯤꯡꯊꯧꯗ ꯍꯥꯏꯔꯕꯗꯤ ꯏꯅꯤꯡꯊꯧꯅ ꯑꯩꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯊꯥꯖꯕꯤꯔꯣꯏ ꯈꯟꯗꯨꯅ ꯊꯕꯛ ꯑꯁꯤꯕꯨ ꯇꯧꯕꯅꯤ ꯎꯆꯦꯛ ꯑꯁꯦ ꯏꯅꯤꯡꯊꯧꯅ ꯃꯍꯥꯔꯥꯅꯤꯗ ꯄꯤꯒꯅꯤ ꯍꯥꯏꯕ ꯑꯩꯅ ꯍꯥꯟꯅ ꯈꯪꯉꯤ ꯃꯍꯥꯔꯥꯅꯤꯅꯁꯨ ꯁꯦꯅꯥꯄꯇꯤ ꯁꯛꯍꯦꯟꯗ ꯄꯤꯒꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯁꯦꯅꯥꯄꯇꯤ ꯁꯛꯍꯦꯟꯅꯁꯨ ꯃꯥꯒ ꯅꯨꯡꯁꯤꯅꯕꯤ ꯊꯣꯏꯅꯨꯗ ꯑꯃꯨꯛ ꯄꯤꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯟꯅ ꯈꯪꯉꯤ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤꯅ ꯀꯩꯗꯧꯅꯨꯡꯗ ꯑꯩꯒꯤ ꯊꯥꯖꯕ ꯃꯥꯡꯍꯜꯂꯣꯏ ꯅꯈꯣꯏꯅ ꯍꯥꯏꯖꯤꯟꯅꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯂꯥꯜꯂꯤ ꯆꯨꯝꯃꯤ ꯍꯥꯏꯕꯗꯨꯗꯤ ꯏꯅꯤꯡꯊꯧꯅ ꯃꯍꯥꯔꯥꯅꯤꯗ ꯍꯪꯂꯒ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯐꯔꯦ ꯃꯟꯇ꯭ꯔꯤ ꯑꯩ ꯃꯍꯥꯔꯥꯅꯤꯗ ꯁꯣꯏꯗꯅ ꯍꯪꯒꯅꯤ ꯅꯤꯡꯊꯧꯗꯨ ꯈꯔ ꯆꯥꯎꯅ ꯃꯍꯥꯔꯥꯅꯤꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯧꯅ ꯃꯥꯅ ꯉꯔꯥꯡ ꯄꯤꯈꯤꯕ ꯎꯆꯦꯛ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯃꯍꯥꯔꯥꯅꯤꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯩꯅ ꯉꯔꯥꯡ ꯅꯉꯣꯟꯗ ꯄꯤꯈꯤꯕ ꯎꯆꯦꯛ ꯑꯗꯨ ꯅꯪꯅ ꯁꯦꯅꯥꯄꯇꯤ ꯁꯛꯍꯦꯟꯗ ꯄꯤ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯃꯍꯥꯔꯥꯅꯤ ꯃꯁꯥꯗꯨ ꯈꯔ ꯄꯥꯈꯠꯅ ꯀꯗꯥꯏꯗꯒꯤ ꯏꯅꯤꯡꯊꯧ ꯑꯩꯅ ꯎꯆꯦꯛ ꯑꯗꯣ ꯁꯦꯅꯥꯄꯇꯤꯗ ꯀꯔꯤ ꯃꯔꯝꯒꯤ ꯄꯤꯗꯣꯏꯅꯣ ꯁꯦꯅꯥꯄꯇꯤꯒꯤ ꯃꯅꯥꯛꯇ ꯎꯆꯦꯛ ꯑꯗꯣ ꯄꯥꯏꯗꯨꯅ ꯆꯠꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯁꯦꯅꯥꯄꯇꯤ ꯁꯛꯍꯦꯟꯅ ꯃꯥꯒ ꯅꯨꯡꯁꯤꯅꯖꯕ ꯊꯣꯏꯅꯨꯗ ꯎꯆꯦꯛ ꯑꯁꯤ ꯄꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯅ ꯎꯆꯦꯛ ꯑꯁꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯄꯤꯕ ꯂꯥꯛꯂꯤ ꯃꯍꯥꯔꯥꯅꯤꯒꯤ ꯋꯥꯈꯜꯗ ꯁꯛꯍꯦꯟꯒ ꯊꯣꯏꯅꯨꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕ ꯑꯩꯅ ꯄꯤꯈꯤꯕ ꯎꯆꯦꯛ ꯑꯗꯨ ꯁꯛꯍꯦꯟꯅ ꯊꯣꯏꯅꯨꯗ ꯄꯤꯔꯝꯂꯕ ꯑꯗꯨꯗꯤ ꯏꯅꯤꯡꯊꯧꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯄꯨꯝꯕ ꯈꯪꯂꯝꯂꯒꯅꯤ ꯃꯍꯥꯔꯥꯅꯤ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯑꯩ ꯈꯪꯉꯤ ꯅꯪꯒ ꯁꯦꯅꯥꯄꯇꯤ ꯁꯛꯍꯦꯟꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕ ꯁꯦꯅꯥꯄꯇꯤ ꯁꯛꯍꯦꯟꯒꯤ ꯃꯆꯤꯟꯗꯒꯤ ꯂꯣꯏꯅ ꯇꯥꯔꯒ ꯂꯥꯛꯂꯕꯅꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏꯅꯨꯕꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩꯅ ꯁꯛꯍꯦꯟꯒꯤ ꯐꯖꯕ ꯃꯁꯛ ꯑꯗꯨꯗ ꯀꯜꯂꯛꯆꯔꯨꯔꯦ ꯑꯩ ꯌꯥꯝꯅ ꯂꯥꯜꯂꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏꯅꯨꯕꯤꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯀꯔꯤꯒꯤ ꯅꯪꯕꯨ ꯉꯥꯛꯄꯤꯕ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯗ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯖꯕ ꯑꯗꯨꯒ ꯅꯪꯅ ꯅꯤꯡꯊꯧ ꯑꯩꯒꯤ ꯊꯥꯖꯕ ꯃꯥꯡꯍꯜꯂꯝꯂꯕ ꯍꯩ ꯀꯅꯥ ꯂꯩ ꯍꯧꯖꯤꯛꯃꯛ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯃꯍꯥꯔꯥꯅꯤꯒ ꯁꯦꯅꯥꯄꯇꯤ ꯁꯛꯍꯦꯟꯒ ꯃꯉꯛꯇ ꯊꯧꯔꯤ ꯊꯨꯗꯨꯅ ꯍꯥꯠꯂꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯔꯥꯅꯤꯅ ꯅꯤꯡꯊꯧꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯃꯥꯕꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯤꯔꯝꯗꯦ ꯂꯥꯟꯃꯤ ꯈꯔꯅ ꯁꯦꯅꯥꯄꯇꯤ ꯁꯛꯍꯦꯟꯒ ꯃꯍꯥꯔꯥꯅꯤꯒꯕꯨ ꯃꯉꯛꯇ ꯊꯧꯔꯤ ꯊꯨꯗꯨꯅ ꯍꯥꯠꯂꯝꯃꯤ ꯅꯤꯡꯊꯧ ꯑꯗꯨ ꯃꯇꯝ ꯑꯌꯥꯝꯕꯗ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯟꯇ꯭ꯔꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯅꯤꯡꯊꯧꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯎꯪꯗꯨꯅ ꯁꯨꯝ ꯂꯩꯕꯁꯦ ꯅꯅꯥꯏ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯖꯗꯦ ꯃꯍꯥꯔꯥꯅꯤꯒꯤ ꯋꯥꯈꯜ ꯀꯥꯎꯕ ꯉꯝꯅꯅꯕ ꯇꯨꯡꯒꯤꯁꯨ ꯈꯜꯂꯒ ꯅꯨꯄꯤ ꯑꯃ ꯊꯤꯔꯁꯤꯗꯣ ꯏꯅꯤꯡꯊꯧ ꯃꯟꯇ꯭ꯔꯤ ꯑꯩ ꯅꯨꯄꯤ ꯊꯤꯔꯔꯣꯏ ꯑꯩꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯅꯨꯄꯤ ꯑꯃꯠꯇ ꯊꯥꯖꯔꯔꯣꯏ ꯑꯩꯅ ꯃꯍꯥꯔꯥꯅꯤꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯊꯥꯖꯔꯨꯕ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯗꯕꯅꯤ ꯏꯅꯤꯡꯊꯧ ꯃꯤ ꯍꯥꯏꯕꯁꯤꯗꯤ ꯀꯥ ꯍꯦꯟꯅ ꯊꯥꯖꯕ ꯊꯝꯕꯁꯨ ꯐꯠꯇꯦ ꯃꯍꯥꯔꯥꯅꯤꯅ ꯑꯗꯨꯝꯅ ꯇꯧꯔꯒ ꯅꯨꯄꯤ ꯑꯇꯩꯁꯨ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯂꯥꯟꯒꯅꯤ ꯏꯅꯤꯡꯊꯧꯅ ꯅꯨꯄꯤ ꯊꯤꯗ꯭ꯔꯕꯗꯤ ꯏꯅꯤꯡꯊꯧꯒꯤ ꯁꯥꯒꯩ ꯑꯁꯤ ꯃꯨꯠꯂꯒꯅꯤ ꯑꯗꯨꯅ ꯏꯅꯤꯡꯊꯧꯅ ꯋꯥꯈꯜ ꯑꯃꯨꯛꯇ ꯃꯨꯟꯅ ꯈꯟꯕꯤꯌꯨ ꯐꯔꯦ ꯑꯩꯒꯤ ꯁꯥꯒꯩ ꯃꯨꯠꯇꯅꯕ ꯑꯩ ꯂꯨꯍꯣꯡꯂꯒꯦ ꯑꯁꯨꯝꯅ ꯃꯟꯇ꯭ꯔꯤꯅ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯆꯅꯨꯍꯦꯟꯕꯤꯒ ꯅꯤꯡꯊꯧꯒ ꯂꯨꯍꯣꯡꯂꯝꯃꯤ ꯆꯅꯨꯍꯦꯟꯕꯤꯁꯨ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯝꯃꯤ ꯂꯥꯏꯁꯨ ꯌꯥꯝꯅ ꯅꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯆꯅꯨꯍꯦꯟꯕꯤꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗꯦ ꯆꯅꯨꯍꯦꯟꯕꯤꯅꯗꯤ ꯅꯤꯡꯊꯧꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ ꯅꯤꯡꯊꯧꯒꯤ ꯁꯦꯕꯥꯁꯨ ꯇꯧꯖꯔꯝꯃꯤ ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯏꯅꯤꯡꯊꯧ ꯁꯪꯒꯣꯝꯁꯤꯗ ꯂꯩꯖꯔꯦ ꯑꯩꯅ ꯅꯉꯣꯟꯗ ꯁꯪꯒꯣꯝ ꯄꯨꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯈꯤꯕ꯭ꯔꯣ ꯍꯥꯏꯗꯦ ꯏꯅꯤꯡꯊꯧ ꯏꯅꯤꯡꯊꯧꯅ ꯆꯥꯛ ꯌꯥꯝꯅ ꯆꯥꯈꯤꯗꯕꯗꯨꯗ ꯅꯅꯥꯏꯅꯨꯕꯤꯅ ꯁꯪꯒꯣꯝ ꯑꯁꯦ ꯁꯦꯝꯗꯨꯅ ꯄꯨꯖꯔꯛꯄꯅꯤ ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯁꯪꯒꯣꯝ ꯑꯗꯨ
ꯍꯨ ꯌꯧꯕ ꯁꯪꯒꯣꯝ ꯅꯠꯇ꯭ꯔꯥ? ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯅ ꯅꯈꯣꯏꯅ ꯍꯣꯠꯅꯔꯤꯕ ꯅꯠꯇ꯭ꯔꯥ? ꯀꯩꯅꯣ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ? ꯑꯩꯁꯦ ꯏꯅꯤꯡꯊꯧꯒꯤ ꯂꯣꯏꯅꯕꯤꯅꯤ. ꯑꯩꯅ ꯀꯔꯤꯒꯤ ꯏꯅꯤꯡꯊꯧꯕꯨ ꯍꯥꯠꯀꯦ ꯍꯥꯏꯅ ꯍꯣꯠꯅꯒꯗꯧꯔꯤꯕꯅꯣ? ꯅꯨꯄꯤ ꯅꯣꯏꯒꯤ ꯇꯥꯇꯣ ꯑꯩꯉꯣꯟꯗ ꯇꯧꯔꯛꯀꯅꯨ. ꯅꯍꯥꯛ ꯀꯥ ꯑꯁꯤꯗꯒꯤ ꯊꯨꯅ ꯊꯣꯛꯈ꯭ꯔꯣ. ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯅꯨꯄꯤꯅ ꯏꯅꯤꯡꯊꯧꯗ ꯀꯔꯤ ꯂꯥꯟꯈꯤꯕꯅꯅꯣ? ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯏꯟꯊꯣꯛꯇꯨꯅꯇ ꯊꯝꯕꯤꯔꯤꯕꯁꯤꯕꯣ? ꯅꯨꯄꯤ ꯅꯈꯣꯏꯁꯦ ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦꯅꯦ. ꯅꯤꯡꯊꯧ ꯑꯩꯅ ꯍꯦꯛ ꯍꯤꯡꯂꯤꯕ ꯃꯈꯩ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯁꯨꯛꯊꯥ ꯊꯥꯖꯔꯔꯣꯏ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧ ꯑꯗꯨ ꯊꯣꯛꯈꯤ. ꯆꯅꯨꯍꯦꯟꯕꯤꯗꯨ ꯀꯞꯇꯨꯅ ꯏꯁꯣꯔꯕꯨ ꯋꯥꯔꯧꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ. ꯍꯦ ꯇꯥꯏꯕꯪꯁꯦꯝꯕ ꯃꯄꯨ, ꯇꯣꯜꯂꯕꯤ ꯅꯆꯥꯅ ꯀꯔꯤ ꯄꯥꯞ ꯇꯧꯔꯨꯕꯅ ꯏꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯍꯟꯗ꯭ꯔꯤꯕꯅꯣ? ꯇꯣꯜꯂꯕꯤ ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯗꯨꯅ ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯁꯦ ꯑꯃꯨꯛꯇ ꯐꯪꯍꯟꯕꯤꯌꯨꯕ. ꯆꯅꯨꯍꯦꯟꯕꯤ ꯑꯋꯥꯕꯗꯨ ꯇꯥꯏꯕꯪꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯅ ꯎꯕꯤꯔꯗꯨꯅ ꯆꯅꯨꯍꯦꯟꯕꯤꯒꯤ ꯑꯋꯥꯕ ꯀꯣꯛꯅꯅꯕ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯂꯥꯏꯔꯦꯝꯕꯤ ꯑꯃꯕꯨ ꯊꯥꯔꯛꯂꯝꯃꯤ. ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯤꯡꯊꯧ ꯀꯤꯌꯥꯝꯕꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯝꯃꯤ. ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌꯥꯅ ꯌꯦꯡꯂꯕꯁꯨ ꯐꯔꯝꯗꯦ. ꯃꯍꯥꯔꯥꯅꯤ ꯆꯅꯨꯍꯦꯟꯕꯤꯗꯤ ꯅꯤꯡꯊꯧꯒꯤ ꯈꯟꯕꯗ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ. ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯑꯃꯥꯏꯕꯤ ꯑꯃꯒꯤ ꯃꯁꯛ ꯂꯧꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ. ꯂꯥꯏꯔꯦꯝꯕꯤꯅ ꯑꯣꯟꯕ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯏꯅꯤꯡꯊꯧꯒꯤ ꯃꯁꯥꯗ ꯅꯥꯔꯤꯕ ꯑꯅꯥꯕ ꯑꯁꯤꯗꯤ ꯌꯥꯝꯅ ꯂꯨꯕ ꯑꯅꯥꯕꯅꯤ. ꯍꯤꯗꯥꯛ ꯑꯃꯠꯇꯅ ꯅꯤꯡꯊꯧꯒꯤ ꯑꯅꯥꯕꯁꯦ ꯐꯍꯟꯕ ꯉꯝꯂꯣꯏ. ꯏꯅꯤꯡꯊꯧꯒꯤ ꯑꯅꯥꯕꯁꯦ ꯐꯍꯟꯕ ꯉꯝꯒꯗꯕ ꯎꯄꯥꯏ ꯑꯃꯈꯛꯇꯤ ꯂꯩ. ꯃꯍꯥꯔꯥꯅꯤꯅ ꯈꯪꯅꯤꯡꯅ, ꯀꯔꯤ ꯎꯄꯥꯏꯅꯣ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯑꯃꯥꯏꯕꯤ. ꯎꯄꯥꯏ ꯑꯗꯨꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ. ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯂꯥꯏꯔꯦꯜ ꯌꯥꯝꯅ ꯂꯩꯕ ꯄꯥꯠ ꯑꯃ ꯂꯩꯕꯅꯤ. ꯄꯥꯠꯇꯨꯗ ꯀꯨꯝꯗꯨꯅ ꯀꯣꯡꯒ꯭ꯔꯦꯡ ꯑꯃ ꯄꯨꯔꯛꯄ ꯉꯝꯂꯕꯗꯤ ꯏꯅꯤꯡꯊꯧꯒꯤ ꯊꯋꯥꯏ ꯁꯣꯏꯗꯅ ꯀꯟꯕ ꯉꯝꯒꯅꯤ. ꯑꯗꯨꯕꯨ ꯄꯥꯠꯇꯨꯗ ꯆꯠꯇꯨꯅ ꯀꯣꯡꯒ꯭ꯔꯦꯡ ꯂꯧꯕ ꯍꯥꯏꯕꯁꯤꯗꯤ ꯑꯔꯥꯏꯕ ꯅꯠꯇꯦ. ꯊꯕꯛ ꯑꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤꯅ ꯇꯧꯒꯗꯕꯅꯤ. ꯃꯍꯥꯔꯥꯅꯤꯅ ꯏꯅꯤꯡꯊꯧꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅ ꯀꯣꯡꯒ꯭ꯔꯦꯡ ꯑꯗꯣ ꯂꯧꯕ ꯉꯝꯒꯅꯤ. ꯑꯗꯨꯒ ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯧꯕꯨ ꯃꯤꯅꯝꯗꯨꯅ ꯊꯕꯛ ꯇꯧꯕ ꯑꯣꯏꯔꯝꯂꯕꯗꯤ ꯄꯥꯠ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯏꯔꯦꯜꯁꯤꯡ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤꯕꯨ ꯌꯣꯠꯈꯤꯒꯅꯤ. ꯃꯍꯥꯔꯥꯅꯤꯗꯨ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ, ꯏꯃꯥ ꯃꯥꯏꯕꯤ, ꯏꯅꯤꯡꯊꯧꯒꯤ ꯊꯋꯥꯏ ꯀꯟꯅꯅꯕ ꯑꯩ ꯄꯥꯠ ꯑꯗꯨꯗ ꯆꯠꯇꯨꯅ ꯀꯣꯡꯒ꯭ꯔꯦꯡ ꯑꯗꯨꯕꯨ ꯈꯨꯟꯖꯔꯨꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯔꯥꯅꯤꯗꯨ ꯆꯠꯈ꯭ꯔꯦ. ꯃꯍꯥꯔꯥꯅꯤ ꯄꯥꯠ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ. ꯂꯥꯟꯃꯤ ꯈꯔꯁꯨ ꯃꯍꯥꯔꯥꯅꯤꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ. ꯂꯥꯏꯔꯦꯜꯁꯤꯡ ꯑꯗꯨ ꯃꯤꯅꯤꯜ ꯇꯥꯕ ꯑꯗꯨꯗ ꯏꯔꯣꯜꯅꯨꯡꯗꯒꯤ ꯂꯣꯏꯅ ꯐꯥꯎꯒꯠꯂꯛꯏ. ꯆꯅꯨꯍꯦꯟꯕꯤ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯔꯕꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯊꯋꯥꯏ ꯀꯟꯅꯅꯕ ꯑꯀꯤꯕ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯄꯥꯠ ꯑꯗꯨꯗ ꯀꯨꯝꯊꯔꯛꯂꯝꯃꯤ. ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ. ꯇꯥꯏꯕꯪꯁꯦꯝꯕ ꯃꯄꯨ, ꯅꯆꯥꯅ ꯏꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯏꯄꯨꯔꯣꯏꯕꯒꯤ ꯊꯋꯥꯏ ꯀꯟꯕ ꯉꯝꯍꯟꯕꯤꯌꯨꯀꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯔꯣꯜꯅꯨꯡ ꯑꯗꯨꯗ ꯀꯨꯝꯗꯨꯅ ꯀꯣꯡꯒ꯭ꯔꯦꯡ ꯊꯤꯔꯝꯃꯤ. ꯂꯥꯏꯔꯦꯜꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯔꯥꯅꯤ ꯆꯅꯨꯍꯦꯟꯕꯤꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯕꯨ ꯅꯨꯡꯁꯤꯖꯕꯗꯨ ꯎꯕꯗ ꯆꯅꯨꯍꯦꯟꯕꯤꯗ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ. ꯃꯗꯨ ꯎꯕꯗ ꯂꯥꯟꯃꯤꯁꯤꯡꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ. ꯆꯅꯨꯍꯦꯟꯕꯤ ꯀꯣꯡꯒ꯭ꯔꯦꯡ ꯑꯃ ꯈꯨꯟꯗꯨꯅ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ. ꯅꯤꯡꯊꯧꯗꯤ ꯆꯅꯨꯍꯦꯟꯕꯤꯅ ꯀꯣꯡꯒ꯭ꯔꯦꯡ ꯄꯨꯗꯨꯅ ꯂꯥꯛꯄꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ. ꯅꯤꯡꯊꯧꯅꯗꯤ ꯂꯥꯏꯔꯦꯜꯁꯤꯡ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤꯕꯨ ꯌꯣꯠꯈ꯭ꯔꯒꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ. ꯆꯅꯨꯍꯦꯟꯕꯤꯅ ꯄꯨꯔꯛꯂꯤꯕ ꯀꯣꯡꯒ꯭ꯔꯦꯡ ꯑꯗꯨ ꯐꯨꯠꯂꯒ ꯃꯍꯤ ꯄꯤꯊꯛꯄꯗ ꯅꯤꯡꯊꯧꯒꯤ ꯃꯁꯥꯗ ꯂꯩꯔꯝꯕ ꯑꯅꯥꯕ ꯄꯨꯝꯕꯗꯨ ꯂꯣꯏꯅ ꯐꯈ꯭ꯔꯦ. ꯅꯤꯡꯊꯧꯁꯨ ꯈꯪꯂꯦ ꯃꯍꯥꯔꯥꯅꯤ ꯆꯅꯨꯍꯦꯟꯕꯤꯅ ꯃꯥꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯖꯕꯒꯦ ꯍꯥꯏꯕꯗꯣ. ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ. ꯅꯤꯡꯊꯧꯁꯨ ꯆꯅꯨꯍꯦꯟꯕꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯛꯂꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ. ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯃꯍꯥꯛ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ. ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯑꯃ ꯐꯪꯖꯕꯗ ꯅꯤꯡꯊꯧ ꯀꯤꯌꯥꯝꯕꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ. ꯃꯆꯥ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯊꯧꯖꯥꯜ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯀꯧꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯀꯤꯌꯥꯝꯕ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯆꯅꯨꯍꯦꯟꯕꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫